ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯗꯅꯤ ꯁꯥꯐꯕ ꯀꯧꯕ ꯄꯥꯈꯪ ꯑꯗꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯏ꯫ ꯁꯥꯐꯕ ꯂꯥꯛꯄ ꯎꯕꯗ ꯁꯛꯍꯦꯟꯕꯤꯒꯤ ꯅꯨꯄꯥ ꯇꯨꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯤ, ꯁꯥꯐꯕ ꯍꯥꯏꯕ ꯃꯁꯥꯗꯤ ꯐꯠꯇꯕ, ꯃꯤꯡꯒ ꯃꯁꯥꯒ ꯆꯥꯟꯅꯗꯕꯁꯦ ꯑꯃꯨꯛ ꯂꯥꯛꯏ꯫ ꯃꯤꯡꯒ ꯃꯁꯥꯒ ꯆꯥꯟꯅꯗꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ, ꯈꯣꯟꯗꯥ ꯂꯛꯇꯥꯒꯗꯤ ꯃꯤꯡꯒ ꯆꯥꯟꯅꯕꯅꯤ꯫ ꯍꯩ, ꯑꯩ ꯂꯣꯠꯂꯨꯈꯤꯒꯦ ꯍꯦ꯫ ꯅꯪꯅ ꯂꯣꯠꯇꯣꯏꯕ? ꯑꯩꯅ ꯂꯣꯠꯀꯗꯕꯅꯤ, ꯑꯩꯅ꯫ ꯅꯨꯄꯥ ꯅꯪ ꯀꯔꯟ ꯇꯧꯅꯨꯀꯣ꯫ ꯍꯩ, ꯆꯦꯜꯂꯤꯍꯦ ꯑꯩ꯫ ꯆꯦꯟꯈꯤꯅꯨ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯅꯪꯕꯣ꯫ ꯉꯁꯥꯏꯁꯨ ꯇꯥ ꯃꯨꯖꯥꯎ ꯂꯥꯛꯄꯗ ꯅꯪ ꯂꯣꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯂꯣꯠꯀꯗꯧ ꯅꯠꯇ꯭ꯔꯕ ꯍꯟꯗꯛꯇꯤ? ꯑꯣ, ꯃꯊꯪ ꯂꯣꯠ꯫ ꯑꯁꯤꯒꯤ ꯁꯥꯐꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ꯫ ꯑꯣ, ꯑꯩꯁꯨ ꯍꯩꯅꯗꯤꯌꯦ꯫ ꯀꯔꯤꯅꯣ ꯈꯪꯗꯦ, ꯃꯃꯤꯠꯅꯦꯅ ꯌꯥꯗ꯭ꯔꯦꯁꯨ ꯈꯪꯗꯕꯁꯤꯅ ꯈꯥꯅ ꯌꯦꯡꯂꯤꯕꯁꯦ ꯑꯁ ꯌꯥꯎꯁꯤꯜꯂꯛꯑꯦꯅꯦ꯫ ꯍꯧꯖꯤꯛꯇ ꯁꯤꯗ ꯆꯦꯟꯈ꯭ꯔꯤꯗꯣ ꯇꯥ ꯇꯨꯅꯥ ꯅꯠꯇ꯭ꯔꯗꯩꯕ? ꯏꯁ, ꯆꯦꯜꯂꯒ ꯍꯤꯡꯒꯅꯤ ꯁꯤꯅꯤꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ꯫ ꯅꯠꯇꯦꯗ, ꯀꯥꯏꯗꯒꯤ ꯇꯥ ꯇꯨꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯃꯆꯥ ꯀꯣꯛꯄꯤ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯥꯐꯕ, ꯅꯪꯕꯨ ꯄꯥꯈꯪꯁꯨ ꯑꯣꯏꯔꯤ, ꯃꯤꯠꯇꯣ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯏꯁ, ꯀꯌꯥꯗ ꯃꯁꯤꯜꯁꯤ ꯊꯤꯔꯤꯅꯣ? ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯎꯍꯧꯔꯤꯕ ꯃꯋꯥꯗꯨꯕꯨ ꯍꯨꯏ ꯃꯆꯥ ꯀꯣꯛꯄꯤꯅꯤ ꯀꯥꯏꯅ꯫ ꯑꯗꯣ ꯁꯥꯐꯕ ꯅꯪꯕꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯩꯅ ꯅꯍꯥꯟ ꯊꯥꯔꯝꯕ ꯅꯨꯃꯤꯠꯇꯣ ꯉꯁꯤꯅꯤ, ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ, ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁ, ꯁꯦꯜꯕꯨ ꯑꯃꯠꯇ ꯂꯩꯇꯦꯗ ꯁꯥꯐꯕ꯫ ꯁꯦꯜꯗꯨ ꯂꯩꯔꯗꯤꯅꯦ, ꯑꯩꯅ ꯏꯜꯂꯤꯕ ꯏꯅꯐꯤꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦ ꯍꯣꯡꯗꯕ, ꯑꯃ ꯑꯗꯨꯝ ꯂꯩꯔꯨꯔꯅꯤ꯫ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯅꯈꯧꯔꯤꯗꯨꯗ ꯈꯨꯠꯁꯤ ꯌꯥꯝꯅ ꯌꯥꯟꯁꯤꯜꯂꯗꯤ ꯅꯃꯥ ꯎꯅꯤꯁꯦ꯫ ꯀꯨꯏꯔꯦꯗ ꯏꯃꯥꯒꯤ ꯃꯁꯛꯀꯗꯣ ꯎꯈꯤꯗꯕ, ꯍꯦꯛ ꯁꯤꯈꯤꯕꯗꯒꯤ ꯅꯣꯡꯃꯇꯕꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯆꯥ ꯑꯩꯅꯅꯦ ꯂꯥꯏꯔꯃꯟꯕꯁꯤꯗ ꯌꯦꯡꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ, ꯃꯪꯗꯒꯥꯁꯦ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ꯫ ꯏꯇꯩꯃ, ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯥꯒꯦ ꯂꯥꯛꯄ ꯅꯠꯇꯦꯅꯦ, ꯁꯦꯜ ꯊꯧꯕ ꯂꯥꯛꯏꯕꯅꯤ꯫ ꯁꯦꯜꯗꯣ ꯄꯤꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯁꯥꯐꯕ ꯅꯪꯕꯨ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯦ ꯇꯥꯗ꯭ꯔꯣ ꯃꯤ? ꯏꯇꯩꯃ, ꯁꯦꯜꯒ ꯑꯝꯇ ꯂꯩꯇꯦ꯫ ꯅꯪꯅꯅꯦ ꯄꯤꯗ꯭ꯔꯗꯤ ꯍꯥꯠꯂꯅꯤ ꯍꯥꯏꯔꯁꯨ ꯑꯩꯁꯦ ꯍꯥꯠꯂꯝꯃꯒꯅꯦ ꯅꯪ ꯆꯠꯈꯤꯗꯧ ꯃꯉꯥꯏꯔꯦ꯫ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯌꯦꯡꯉꯨꯅꯤ, ꯅꯪꯅ ꯂꯥꯛꯑꯒ ꯌꯥꯝ ꯊꯨꯅ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯂꯧꯈꯤꯕ ꯁꯦꯜ ꯅꯠꯇ꯭ꯔꯣ? ꯑꯣ, ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯅꯠꯇꯤꯌꯦ, ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯧꯔꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯀꯩꯅꯣ꯫ ꯑꯗꯨ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯕꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯣ? ꯍꯥꯏꯔꯣ, ꯑꯗꯨꯒ ꯑꯩ ꯆꯠꯂꯒꯦ꯫ ꯅꯪꯒꯤ ꯁꯦꯜꯗꯣ ꯃꯤꯉꯣꯟꯗꯒꯤ ꯑꯃꯨꯛ ꯄꯨꯔꯒ ꯁꯤꯡꯗꯣꯏꯅꯤ, ꯑꯗꯨꯅ ꯀꯔꯤ ꯅꯨꯃꯤꯠꯇ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯈꯪꯗꯦ, ꯍꯥꯏꯕ ꯉꯝꯗꯦ꯫ ꯄꯨꯕ ꯐꯪꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯁꯤꯡꯉꯛꯑꯒꯦ꯫ ꯆꯠꯂꯣꯀꯣ ꯅꯪ꯫ ꯑꯗꯨ ꯌꯥꯔꯣꯏ, ꯅꯨꯃꯤꯠ ꯑꯃ ꯊꯥꯗ꯭ꯔꯗꯤ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯍꯣ, ꯐꯔꯦ, ꯅꯪꯅ ꯌꯥꯝ ꯆꯠꯅꯤꯡꯗ꯭ꯔꯒꯅꯅꯦ, ꯃꯅꯤꯡꯗ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯂꯩꯔꯤꯕꯁꯦ ꯈꯔ ꯍꯦꯛ ꯇꯧꯊꯣꯛꯑꯣ, ꯏꯇꯩꯃ ꯃꯅꯥ ꯃꯁꯤꯡ ꯊꯥꯒꯦ꯫ ꯑꯩꯅ ꯁꯨꯝ ꯁꯥꯎꯔꯛꯇꯅꯅꯦ ꯉꯁꯤ ꯃꯤꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯅꯦ ꯍꯥꯠꯇꯣꯛꯑꯝꯅꯤꯀꯣ꯫ ꯁꯥꯐꯕꯒ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯇꯥꯟꯊꯣꯠꯁꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯁ, ꯑꯃ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯑꯃꯃꯨꯛ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯤ, ꯄꯦꯜꯂꯦ ꯑꯩꯗꯤ ꯑꯋꯣꯏꯕ꯫ ꯍꯩ ꯁꯛꯍꯦꯟꯕꯤ, ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥ? ꯀꯩꯅꯣ ꯏꯅꯦ, ꯍꯦꯛ ꯂꯥꯛꯄꯒ ꯂꯋꯥꯏ ꯇꯥꯅ ꯂꯛꯂꯛꯏꯁꯤꯕꯣ? ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯏꯁ, ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯥ ꯀꯥꯏꯗꯤ ꯍꯥ? ꯅꯪꯕꯨ ꯅꯍꯥꯟ ꯑꯩꯅ ꯑꯌꯨꯛ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗ ꯅꯨꯡꯊꯤꯜ ꯊꯤꯜꯂꯛꯑꯒꯦ ꯍꯥ, ꯅꯨꯡꯊꯤꯜ ꯊꯤꯜꯂꯒꯦ ꯍꯥꯏꯗꯅ ꯍꯥꯏꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯅꯨꯡꯊꯤꯜ ꯀꯌꯥ ꯍꯧꯈ꯭ꯔꯒꯦꯅꯦ ꯏꯕꯦꯝꯃ? ꯏꯅꯦꯅ ꯍꯦꯟꯅ ꯉꯛꯆꯗ꯭ꯔꯦ, ꯑꯌꯨꯛꯇ ꯂꯩꯇꯕꯗꯨꯕꯨ ꯅꯨꯡꯊꯤꯜ ꯄꯤꯔꯛꯀꯅꯤ ꯍꯥꯏꯔꯒ ꯊꯥꯖꯔꯒ ꯆꯠꯈ꯭ꯔꯤꯕꯗꯨꯕꯨ ꯑꯩꯗꯤ ꯉꯛꯄꯨ ꯅꯣꯛꯅꯤꯡꯉꯦ ꯁꯩꯇ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯍꯥꯏ ꯅꯪ ꯉꯁꯤꯅꯦ ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯗꯦꯜꯂꯒ ꯍꯥꯏꯒꯠꯀꯅꯤꯀꯣ, ꯑꯗꯨꯁꯨ ꯅꯪꯅ ꯉꯝꯈꯤꯅꯦꯅ ꯃꯗꯨꯗ ꯈꯟꯕꯗꯅꯦ ꯑꯩ ꯈꯥꯡꯂꯕꯅꯤꯍꯦ ꯑꯩ꯫ ꯁꯥꯐꯕꯅ, ꯏꯃꯥꯕꯣꯛ ꯑꯝꯇ ꯐꯨꯕ, ꯑꯩꯁꯨ ꯇꯨꯡꯗꯒꯤ ꯅꯝꯌꯥꯡꯁꯤꯗ ꯁꯥꯖꯩꯅ ꯁꯤꯡꯂꯛꯀꯦ꯫ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯥꯕꯨꯗꯤ꯫ ꯁꯥꯐꯕ, ꯅꯪꯁꯨ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯝꯃꯤꯔꯣ? ꯃꯁꯤꯒꯤ ꯃꯇꯩ ꯃꯅꯥꯎꯁꯤꯅꯅꯦ ꯁꯦꯜ ꯄꯨꯗꯕ ꯏꯃꯨꯡꯁꯦ ꯍꯦꯛ ꯂꯩꯇꯦꯗꯀꯣ꯫ ꯂꯥꯛꯑꯝꯃꯤꯅꯤ ꯏꯃꯥꯕꯣꯛ, ꯃꯈꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯃꯁꯤꯁꯦ ꯊꯤꯈ꯭ꯔꯕ, ꯀꯃꯥꯏꯅꯕꯨ ꯇꯧꯕꯅꯣ ꯈꯪꯗꯦ, ꯉꯝꯅꯕ ꯑꯗꯨꯝ ꯉꯥꯡꯗ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅꯤꯅꯦ ꯅꯨꯡꯁꯤꯗꯕꯅ ꯃꯃꯥꯏꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯁꯨ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯣꯜꯂꯤꯁꯤꯃꯛꯇꯗꯅꯦ ꯑꯃꯨꯛꯁꯨ ꯄꯨꯒꯦ ꯍꯥꯏꯗꯅ ꯂꯥꯛꯄ ꯉꯝꯃꯦ ꯋꯥꯅꯤ꯫ ꯑꯩꯗꯤ ꯑꯃꯨꯛꯇꯪ ꯅꯨꯄꯤꯁꯤꯁꯨ ꯅꯨꯄꯥꯁꯤꯁꯨ ꯐꯖꯅ ꯐꯨꯔꯒ ꯁꯦꯜꯗꯣ ꯀꯣꯛꯅꯔꯁꯤꯅ ꯈꯜꯂꯤ꯫ ꯑꯁ, ꯈꯪꯗ꯭ꯔꯦꯗ, ꯀꯣꯛꯁꯤ ꯌꯥꯝ ꯁꯥꯗꯧꯔꯦ꯫ ꯌꯨꯝꯗꯅ ꯃꯔꯣꯜ ꯑꯃ ꯅꯈꯣꯏꯅ ꯄꯟꯊꯧꯅ ꯍꯥꯠꯇꯣꯛꯀꯗꯧꯔꯦ, ꯑꯩꯅꯦ ꯆꯤꯟꯊꯤꯕ ꯃꯇꯩ ꯃꯅꯥꯎꯁꯤꯗ ꯁꯦꯜ ꯄꯤꯁꯜꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯄꯤꯁꯜꯂꯦꯗꯅ ꯂꯣꯏꯅꯔꯦꯕ ꯌꯨꯝꯗꯗꯤ ꯁꯣꯝꯗ꯫ ꯀꯥꯟꯅꯗꯦ ꯁꯤꯗꯤ,
ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗꯅꯦ ꯑꯩ ꯇꯨꯃꯤꯟꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯆꯦꯜꯂꯤ ꯑꯩ ꯍꯥꯏ ꯍꯩꯃ ꯀꯔꯣꯝ ꯆꯠꯈ꯭ꯔꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯍꯥꯏ ꯁꯛꯍꯦꯟꯕꯤ ꯀꯔꯥꯏ ꯂꯩꯒꯦ ꯅꯪꯕꯣ ꯍꯧꯖꯤꯛꯇ ꯁꯤꯗ ꯂꯦꯞꯍꯧꯕꯗꯨꯅ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯁꯥꯐꯕꯅ ꯆꯦꯜꯂꯝꯃꯅꯤ ꯁꯣꯏꯗꯅ ꯃꯁꯤ ꯇꯥꯟꯅꯔꯒ ꯃꯩ ꯑꯁꯤꯗ ꯁꯟꯊꯤ ꯏꯟꯖꯤꯟ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ ꯈꯪꯅꯤꯗꯅ ꯃꯥ ꯃꯌꯨꯝꯁꯤꯗꯗꯤ ꯍꯜꯂꯛꯇꯕ ꯉꯝꯂꯣꯏꯗꯅ ꯁꯛꯇꯥ ꯑꯃꯅ ꯊꯤꯔꯤꯕ ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯇꯨꯅꯥꯟ ꯉꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯃꯆꯥꯁꯤ ꯀꯅꯥꯗꯒꯤꯅꯣ ꯁꯣꯠꯂꯨꯁꯨ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯇꯨꯅꯥꯅ ꯅꯨꯄꯤ ꯅꯪꯕꯨ ꯀꯅꯥꯗꯒꯤꯅꯣ ꯌꯦꯜꯂ ꯉꯥꯅꯨꯔꯝꯇꯗꯤ ꯁꯣꯠꯂꯨꯁꯨꯗ ꯑꯩꯕꯨ ꯍꯤꯡꯁꯥꯕꯤ ꯆꯪꯉꯕ ꯀꯩꯅꯣꯝ ꯇꯧꯔꯦꯃꯤ ꯅꯨꯄꯥ ꯅꯪꯁꯦ ꯅꯊꯤꯕꯣꯡ ꯇꯧꯅꯁꯨ ꯂꯥꯎꯈ꯭ꯔꯦꯗ ꯆꯨꯝꯈ꯭ꯔꯦꯗꯀꯣ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯁꯨꯅꯤꯡꯗꯕꯅ ꯈꯤꯠ ꯃꯥꯏꯍꯦꯜꯂꯤ ꯑꯍꯥꯎꯕ ꯆꯥꯅꯤꯡꯕ ꯍꯥꯏꯗꯣ ꯏꯁ ꯑꯩꯅ ꯆꯥꯔꯤ ꯈꯨꯗꯤꯡꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ ꯅꯊꯤꯕꯣꯡꯅ ꯂꯥꯎꯔꯤꯕ ꯏꯟꯖꯥꯡꯅꯒ ꯑꯍꯥꯎꯕ ꯊꯣꯡꯉꯗꯤ ꯆꯥꯛ ꯄꯨꯈꯝꯃꯅꯤ ꯏꯟꯖꯥꯡ ꯇꯦꯡꯀꯣꯠꯅꯤ ꯆꯥꯒꯦ ꯍꯥꯏꯅꯤꯅꯦ ꯑꯣ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯋꯥꯅ ꯃꯤꯉꯣꯟꯗ ꯀꯗꯔ ꯐꯥꯗꯔ ꯇꯧꯔꯒ ꯂꯧꯔꯨꯕꯅꯤꯅꯅꯦ ꯑꯌꯥꯝꯕ ꯆꯥꯔꯤꯕ ꯈꯪꯉꯕ ꯅꯪꯅ ꯅꯣꯡꯃꯇ ꯃꯤꯉꯣꯟꯗꯒꯤ ꯂꯧꯕ ꯆꯠꯂꯨꯕꯗ ꯄꯤꯕꯤꯔꯛꯄ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯨꯔꯕ ꯉꯁꯤꯁꯨ ꯁꯤ ꯑꯩꯅꯦ ꯃꯩ ꯊꯥꯒꯠꯂꯝꯃꯒꯦ ꯏꯁ ꯅꯨꯡꯊꯤꯜꯁꯤꯗꯕꯨ ꯆꯥꯕꯅꯦ ꯍꯥꯏꯔꯗꯤ ꯀꯌꯥ ꯆꯣꯞꯄꯤꯕ ꯅꯨꯄꯥꯅꯣꯕ ꯃꯤꯉꯣꯟꯗꯒꯤ ꯁꯣꯠꯂꯨꯕꯗꯣ ꯄꯤꯔꯛꯀꯅꯤ ꯄꯤꯔꯣꯏꯐꯥꯎ ꯈꯪꯗ꯭ꯔꯤ ꯑꯣ ꯃꯩꯗꯣ ꯊꯥꯒꯠꯂꯨ ꯄꯤꯔꯛꯇ꯭ꯔꯒꯅꯅꯦ ꯍꯣꯔꯦꯟ ꯅꯨꯡ ꯍꯦꯛ ꯄꯨꯠꯂꯒ ꯆꯥꯎ ꯀꯩꯅꯣ ꯈꯪꯗꯦꯕ ꯑꯁ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯗꯣ ꯅꯍꯥꯟ ꯇꯥ ꯁꯥꯃꯨ ꯂꯥꯛꯑꯝꯕꯗꯣ ꯀꯩ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯒꯦꯕ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯀꯦꯅ ꯍꯥꯏꯔꯝꯕꯅꯤ ꯈꯪꯗꯦ ꯀꯔꯝ ꯀꯥꯟꯗꯕꯨ ꯂꯥꯛꯇꯣꯏꯅꯣ ꯑꯗꯨꯒꯤ ꯁꯥꯃꯨ ꯍꯥꯏꯕ ꯍꯅꯨꯕꯗꯨꯅꯅꯦ ꯃꯇꯣꯝꯇꯁꯨ ꯂꯩꯔꯤꯕ ꯁꯦꯜꯁꯤꯡꯗꯣ ꯀꯣꯛ ꯄꯤꯊꯣꯔꯛꯑꯒꯦꯗꯤ ꯍꯥꯏꯗꯗꯅ ꯊꯧꯕꯃꯨꯛ ꯂꯥꯛꯑꯦꯕ ꯍꯌꯦꯡ ꯁꯤꯕꯗꯨ ꯄꯨꯒꯦ ꯍꯥꯏꯔ ꯈꯪꯗꯦꯅꯦ ꯑꯗꯨꯅꯦ ꯑꯩꯁꯦ ꯃꯇꯨ ꯃꯆꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯃꯥꯒꯤ ꯁꯦꯜꯁꯦ ꯑꯩꯈꯣꯏꯅꯤꯅ ꯅꯝꯗꯅ ꯃꯠꯇꯕ ꯌꯥꯗꯕꯅꯤ ꯑꯣ ꯌꯥꯔꯁꯦ ꯑꯩꯅꯦ ꯌꯦꯜꯂ ꯉꯥꯅꯨꯔꯝꯃ ꯁꯣꯠꯄ꯭ꯔꯥ ꯍꯨꯔꯥꯟꯕ꯭ꯔꯥ ꯇꯧꯔꯨꯈꯤꯒꯦ ꯅꯪ ꯏꯃꯨꯡꯗ ꯂꯣꯠꯂꯒ ꯂꯩꯔꯝꯃꯨꯀꯣ ꯁꯦꯜ ꯊꯧꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯃꯨꯛ ꯐꯨꯗꯠꯄꯤꯔꯝꯃꯗꯤ ꯉꯥꯅꯨ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯇꯨꯔꯦꯟ ꯃꯄꯥꯜ ꯌꯧꯅꯅꯤ ꯑꯗꯨ ꯅꯨꯄꯤ ꯍꯣꯔꯦꯟ ꯅꯪꯅ ꯄꯨꯔꯛꯄ ꯌꯦꯟ ꯉꯥꯅꯨꯗꯣ ꯁꯦꯝꯂꯤꯉꯩꯗ ꯃꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯒꯅ ꯀꯝꯗꯧꯕ ꯑꯁ ꯀꯣꯛ ꯌꯥꯝ ꯁꯥꯏꯗ ꯑꯁ ꯑꯗꯨꯒꯤꯕꯨ ꯀꯥꯡꯒ ꯃꯈꯥꯗꯅꯦ ꯕꯣꯔꯥ ꯊꯥꯔꯒ ꯀꯣꯛ ꯁꯦꯝꯃꯒ ꯂꯣꯏꯔꯦ ꯄꯨꯗꯥꯅ ꯄꯨꯔꯛꯈꯤꯒꯦ ꯆꯠꯂꯦ ꯑꯩ ꯁꯛꯍꯦꯟꯕꯤꯅꯁꯨ ꯋꯥꯈꯜ ꯈꯅ ꯈꯅ ꯂꯥꯛꯄꯗ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯃꯈꯣꯏꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯌꯦꯟ ꯉꯥꯅꯨ ꯌꯥꯝꯅ ꯂꯣꯏꯕ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ ꯏꯆꯦ ꯍꯣ ꯏꯆꯦ ꯊꯥꯔꯣ ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯅꯦ ꯂꯩꯇꯕꯅꯕꯨ ꯐꯔꯦꯗ ꯍꯦꯛꯇ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯅꯕ ꯍꯥꯎ ꯀꯅꯥꯅꯣ ꯑꯁ ꯂꯩ ꯃꯥꯜꯂꯦꯅꯦ ꯑꯣ ꯂꯩꯌꯦ ꯂꯩꯌꯦ ꯁꯛꯍꯦꯟꯕꯤ ꯅꯪ ꯑꯣꯏꯔꯦ ꯀꯩ ꯂꯩꯔꯒꯦ ꯅꯪꯕꯣ ꯏꯆꯦ ꯁꯦꯜꯒꯗꯤ ꯑꯃꯠꯇ ꯂꯩꯇꯦꯍꯦ ꯏꯆꯦ ꯑꯩꯅ ꯈꯔ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯒꯟꯕꯁꯤꯗ ꯑꯩꯅ ꯂꯥꯛꯄꯁꯦ ꯁꯦꯜ ꯄꯨꯕ ꯂꯥꯛꯄ ꯑꯣꯏꯅ ꯃꯥꯜꯂꯨꯔꯕ꯭ꯔꯣ ꯅꯠꯇꯦꯀꯣ ꯍꯥꯟꯅꯅ ꯏꯆꯦ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯄꯨꯕ ꯆꯠꯂꯝꯕ ꯍꯧꯖꯤꯛꯅ ꯁꯤꯡꯕ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯕꯅꯤ ꯐꯩꯅꯦ ꯐꯩꯅꯦ ꯑꯗꯣ ꯀꯔꯤ ꯍꯥꯏꯒꯦꯕ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯁꯤꯡ ꯊꯣꯛꯄ ꯑꯃ ꯂꯥꯛꯑꯦ ꯉꯥꯅꯨ ꯂꯥꯕ ꯑꯆꯧꯕ ꯑꯃꯗ ꯂꯩꯒꯦꯅ ꯍꯥꯏꯕ ꯑꯩꯅ ꯏꯆꯦꯍꯣꯏꯒꯤ ꯌꯥꯝ ꯂꯣꯏꯕꯗꯨꯗ ꯃꯈꯣꯏꯗꯒꯤ ꯂꯧꯔꯁꯦꯅ ꯍꯥꯏꯕ ꯃꯈꯣꯡꯗꯣ ꯅꯥꯕꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ ꯑꯩ ꯂꯧꯔꯣꯅ ꯑꯩ ꯑꯣꯏꯅ ꯂꯥꯛꯑꯕꯅꯤ ꯍꯩꯃ ꯑꯩꯁꯨꯅꯦ ꯌꯦꯟ ꯉꯥꯅꯨꯁꯤ ꯌꯥꯝꯃꯟꯗꯅ ꯈꯔ ꯌꯣꯟꯊꯣꯛꯀꯦꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯇꯥꯟꯖꯥꯕꯨ ꯆꯥꯔꯦ ꯑꯗꯨ ꯁꯛꯍꯦꯟꯕꯤ ꯅꯪ ꯁꯣꯠꯇꯤ ꯁꯣꯠꯈꯤꯅꯨꯀꯣ ꯏꯆꯦꯁꯨꯅꯦ ꯍꯛꯆꯥꯡꯁꯦ ꯀꯩ ꯍꯥꯏ ꯀꯟꯗꯦꯕ ꯅꯈꯣꯏ ꯇꯥꯅ ꯊꯧꯅꯕ ꯂꯥꯛꯄꯗꯣ ꯉꯝꯃꯣꯏꯕ ꯁꯣꯠꯂꯣꯏ ꯁꯣꯠꯂꯣꯏ ꯁꯦꯜꯒ ꯂꯣꯏꯅ ꯄꯨꯔꯒ ꯂꯥꯛꯑꯕꯅꯤ ꯑꯗꯨꯗꯤ ꯉꯥꯅꯨꯗꯣ ꯐꯥꯔꯨꯔꯁꯤꯔ ꯏꯆꯦ ꯍꯣꯏ ꯍꯣꯏ ꯐꯔꯒꯦ ꯏꯆꯦ ꯏꯆꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕꯗꯣ ꯈꯜꯂꯒ ꯐꯥꯔꯛꯎꯀꯣ ꯊꯥꯔꯣꯅ ꯉꯥꯅꯨꯗꯨ ꯐꯥꯔꯛꯏ ꯑꯗꯨꯒ ꯁꯛꯍꯦꯟꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯁꯦꯜꯗꯨ ꯉꯥꯡꯅꯔꯤ ꯄꯤꯔꯒꯦ ꯑꯗꯨ ꯏꯆꯦ ꯈꯔꯗꯤ ꯇꯥꯕ ꯌꯥꯕꯅꯤꯀꯣ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯒ ꯇꯥꯍꯜꯂꯅꯨꯁꯦꯃꯊꯪ ꯂꯩꯕꯗꯣ ꯑꯣꯏꯅ ꯇꯥꯔꯒꯦ ꯍꯟꯗꯛꯇꯤ ꯏꯆꯦꯁꯨ ꯁꯦꯜ ꯈꯔ ꯆꯤꯟ ꯇꯧꯕꯅꯦ ꯅꯪ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯐꯔꯦ ꯏꯆꯦ ꯁꯦꯜꯁꯦ ꯄꯤꯔꯝꯃꯒꯦ ꯀꯔꯣꯝꯗꯅꯣꯅꯦ ꯑꯩꯅ ꯐꯤꯖꯤꯗ ꯀꯤꯈꯤꯕ ꯁꯦꯜꯗꯨꯕꯣ ꯍꯩꯃꯥ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ ꯁꯤꯗꯅꯤꯗ ꯑꯩꯅ ꯀꯤꯈꯤꯕꯗꯣ ꯁ꯭ꯋꯥꯏꯗꯁꯨ ꯇꯥꯕ ꯎꯗꯦꯅꯦ ꯑꯃꯨꯛꯇ ꯃꯨꯟꯅ ꯌꯦꯡꯉꯨꯅꯦ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯑꯁ ꯏꯆꯦ ꯑꯩꯅ ꯏꯅꯦ ꯕꯤꯅꯥꯒꯤ ꯁꯦල් ꯄꯤꯕꯗ ꯁꯣꯏꯗꯅ ꯌꯥꯎꯊꯣꯛꯑꯝꯕꯅꯤ ꯑꯩ ꯃꯣꯏ ꯐꯥꯎꯗꯪ ꯆꯠꯂꯨꯔꯒ ꯑꯃꯨꯛ ꯊꯤꯜꯂꯛꯀꯦꯀꯣ ꯑꯗꯨꯗꯤ ꯉꯥꯅꯨꯗꯣ ꯊꯅꯝꯃꯣ ꯁꯦꯜ ꯄꯨꯔꯛꯂꯒ ꯑꯣꯏꯅ ꯂꯧꯔꯣꯀꯣ ꯀꯩꯅꯣꯅꯦ ꯏꯆꯦ ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤ ꯋꯥꯔꯣ ꯑꯁꯨꯛ ꯂꯨꯝꯅ ꯄꯥꯏꯔꯕ ꯉꯥꯅꯨꯁꯤꯕꯨ ꯑꯃꯨꯛ ꯊꯅꯝꯃꯣꯅꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯤꯗꯅ ꯁꯣꯏꯗꯤ ꯁꯣꯏꯔꯛꯀꯅꯨꯀꯣ ꯆꯠꯂꯦ ꯏꯆꯦ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯔꯒ ꯇꯨꯝꯂꯨꯒꯦ ꯌꯥꯝ ꯄꯤꯔꯅꯤ ꯁꯦꯜꯒ ꯄꯤꯔꯅꯦꯕ ꯁꯥꯎꯗꯤ ꯆꯥꯎꯔꯦ ꯉꯥꯅꯨꯁꯦ ꯁꯥꯃꯨꯗꯨ ꯇꯨꯅꯥꯟ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ
ꯇꯨꯅꯥꯅ ꯌꯦꯅꯈꯥꯗ ꯎꯏꯗꯨꯅ ꯐꯝꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯨꯅꯥꯟꯕꯨ ꯀꯧꯔꯛꯂꯝꯃꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯒꯤ ꯃꯑꯣꯡꯅꯤꯅꯦ ꯌꯦꯅꯈꯥ ꯑꯁꯤꯗꯒ ꯎꯏꯗꯨꯅ ꯃꯁꯤ ꯈꯨꯅꯝꯁꯤꯗ ꯌꯥꯝ ꯁꯦꯠꯆꯤꯟꯕꯨ ꯇꯨꯅꯥꯟ ꯇꯨꯅꯥꯟ ꯇꯥꯗꯦꯅꯦ ꯃꯁꯦ ꯍꯦ ꯇꯨꯅꯥꯟ ꯍꯥ ꯀꯅꯥ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯦ ꯍꯥꯏꯅꯣ ꯑꯩ ꯂꯥꯛꯏꯅꯦ ꯑꯩ ꯎꯔꯕ꯭ꯔꯣ ꯅꯃꯤꯠꯇꯣ ꯍꯩꯃ ꯃꯥꯃ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯔꯦꯗ ꯑꯗꯣ ꯃꯥꯃꯅ ꯂꯥꯛꯄꯕꯨ ꯀꯩ ꯂꯩꯒꯦ ꯀꯩ ꯂꯩꯒꯦ ꯀꯥꯏꯅ ꯍꯦꯛꯇ ꯃꯁꯦ ꯍꯦ ꯇꯨꯅꯥꯟ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ ꯅꯆꯗꯦꯗ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯩꯅ ꯁꯦꯜ ꯄꯥꯏꯈ꯭ꯔ ꯃꯥꯃꯗ ꯀꯩꯁꯨ ꯂꯩꯇꯅ ꯀꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯅꯃꯛ ꯇꯁꯦꯡꯅ ꯃꯥꯃꯅ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯈꯪꯖꯗꯕꯅꯦꯕ ꯍꯩ ꯒꯙꯥ ꯅꯈꯣꯏꯒꯤ ꯅꯇꯩ ꯅꯅꯥꯎꯅ ꯑꯩꯉꯣꯟꯗꯒꯤ ꯄꯨꯈ꯭ꯔꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯍꯥ ꯃꯗꯨ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯩꯒꯤꯁꯦ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯑꯩꯅ ꯅꯍꯥꯟꯅ ꯃꯥꯃꯒꯤ ꯁꯦꯜꯗ ꯁꯤꯡꯈ꯭ꯔꯣ ꯍꯥꯏꯗꯅ ꯍꯥꯏꯔꯝꯂꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯐꯥꯎ ꯁꯤꯡꯉꯝꯗ꯭ꯔꯤꯕ ꯇꯧꯅꯨ ꯇꯨꯅꯥꯟ ꯅꯪꯒꯤ ꯅꯇꯥꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ ꯑꯗꯨꯅ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏꯀꯣ ꯌꯥꯝ ꯊꯨꯅ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯔꯛꯅꯕ ꯇꯧ ꯅꯨꯄꯤ ꯇꯥꯗꯦꯅꯦ ꯁꯛꯍꯦꯟꯕꯤ ꯍꯩ ꯍꯦꯟꯗꯅ ꯁꯛꯍꯦꯟꯕꯤ ꯀꯧꯕꯤ sida thâu lâu này cây nó pa ông chắc chắc thâu đấy tụi bọ nhát tụi tum bơ khăng đẹp tum bấm là cũng khăng đẹp vậy bọ hey nó mít tàng ở đâu này gì tum bây giờ mà tầm lâu ha nuôi gì nó thu cái một quả đêm đâu ngang nơ đã lấy được nữa ấy gì tụi cầm anh tàu cái mà ta bị mày anh nàn nó còn hai trăm mà cái sao synchro đó nè tụi cái nâng nâng bốc synchro chụp nè ha ê synchro khác hai cái siêu thì giàu đó nè hay ta sync với nhau 누빠 아들이 아이소 하이기니 마마 낭기 셀도 생기 야라봐 야 우스키르마 때문에 나오는 이유네 ngasi ni sarokdana shini na koi na tayna tuna khang yaba yada noi ngang no ayaw laga aisale he ayaw laga noi si kaya tamata hayi nupa ni yuni mase nupi nang di ngasi gi numita asi mum haijabdi sukya yaru he si mama sida ngak tang lengsin biro ngak tang phambi khoba hey chintibi na tayna nogi mongol sida ka tan phomgada samu na ten he sao khi nu kaidawragi mama ngak tang phambiyo basi mama gi sel do ai soidana singe kaidawragi kari numita singe haibdo mama ai sui tom ta leiba tanja khudin mama gi wakal da khalaga leirabani mama na itom ta leiba se ai yam nungai te da tabdo wasile da ngang masu nati tababu wasile e ni aduga ne mama aina khali mama gi nupi amadi soidan thibi gi haidana Sakhenbina dumna sum kesilakpaduda samusu wakhalama khalaklammi adudi khanaba yaini Sakhenbi haidi nangi mamasu itomtani du leiribase aduni mama nung phadoktasu nga sarama leiraga pusilakpada hauna thombinaba mi leiramoi haijariba leitebo aduna idi kuireda nga ga do thongtu sadaba khangde punsini ne hinglibasi karibu nungai tu hinglibno siba ngamdabagi hingliba haibaduni ado aina makok semlaadi yaraba natro aingona yabirakadaba nupibu leigadrani Sakhenbi kaigi leitani haigi aigumbi naha taka tekpini semakkadoise dangumba hanubi natteko aduda yaradi pakrani daidi aina dom yadam tawrage ko mama ado hayeng nongmani leiraga paw hangbo ina lakbiro ko phare ado hey nang soidi soilaganu ko numidangi matam Sakhenbina nupa naksik amti ngami he hanumbu samudu lakbu yanabu ngangnaraga thadokiba ngamdene aingonda thangjilamlaga saujinaraga sakhiba as ai sungangnaraga leibudo tallaba ado mabu kai hairamage o aina ne themaga thadokrini bungo adu sunya nupi sembi ne haraga nupi nangse ai adunani aina sel thobu lakbu singse nanggoina ngangno haidana ye hairibudo haini mathang lakpadana karimo haidoriba pilabani aidi adu nupa kanagi dano sel khida purusa kidang usoba ai pm ani da leyeba kaino sibo nga saram sa si phawba sot pa phangdana sauri sadori aduga phi leyaba sel pidoiba aina kanadagi o kanadagi no khangdi nang ngamna puroso nang nupa na tro nupa oiba dunani pubam leijise nupi oiramadi nang dong kapchen lausinaraga kharasu puba yaba adu soiroido kok sadorida nangi kok saba sadabudo khangde ai wadi nya
ꯁꯦꯜ ꯈꯔ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯅꯦ ꯊꯤꯒꯗꯕꯅꯤ ꯇꯨꯅꯥꯟꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯉꯔꯪ ꯉꯪꯕꯗꯒꯤ ꯈꯥꯡꯕ ꯉꯝꯃꯟꯗꯗꯨꯅ ꯁꯦꯜ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯃꯥꯅ ꯁꯦꯜ ꯊꯤꯕ ꯆꯠꯂꯤꯉꯩꯗ ꯁꯥꯃꯨꯗꯨ ꯂꯥꯛꯂꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯑꯁꯤꯒꯤ ꯍꯅꯨꯕꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯇꯧꯔꯤꯁꯦ ꯀꯥꯟꯅꯗꯦ ꯃꯁꯦ ꯃꯤꯒꯤ ꯁꯦꯜꯗꯣ ꯁꯤꯡꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯑꯣꯏꯅ ꯊꯦꯝꯗꯨ ꯆꯥꯊꯣꯛꯀꯦꯀꯣ ꯁꯛꯍꯦꯟꯕꯤ ꯅꯪ ꯃꯥꯃ ꯂꯥꯛꯏꯍꯦ ꯃꯥꯃ ꯌꯧꯕꯤꯔꯦꯗꯅ ꯉꯁꯤꯗꯤ ꯃꯥꯃꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯥꯟꯅ ꯍꯦꯛꯇ ꯂꯥꯛꯏꯗꯣ ꯅꯍꯥꯒ ꯀꯌꯥ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯁꯦꯡꯕꯔꯅꯦ ꯍꯣꯏ ꯑꯁꯦꯡꯕꯅꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨ ꯀꯩ ꯄꯥꯎ ꯂꯩꯒꯦ ꯅꯪꯅ ꯅꯍꯥꯟ ꯍꯥꯏꯕꯗꯨꯕꯣ ꯃꯥꯃ ꯑꯩꯅ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯅꯤꯗ ꯑꯗꯣ ꯃꯥꯃꯕꯨ ꯆꯥꯛ ꯆꯥꯕꯤꯔꯛꯂꯕ꯭ꯔꯣ ꯑꯌꯨꯛꯁꯤꯗꯤ ꯍꯦꯛꯇ ꯂꯥꯛꯂꯤꯕꯁꯤꯕꯣ ꯀꯗꯥꯏꯗꯒꯤ ꯆꯥꯛꯅꯣꯗ ꯑꯩꯗꯤ ꯅꯪꯒꯤ ꯅꯍꯥꯟꯒꯤ ꯋꯥꯗꯨꯗ ꯑꯩꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅꯦ ꯑꯗꯨꯅ ꯐꯠ ꯆꯦꯜꯂꯛꯂꯕꯅꯤ ꯑꯗꯣ ꯃꯥꯃ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯋꯥꯅ ꯊꯦꯡꯅꯔꯨꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯗꯤ ꯌꯥꯗ꯭ꯔꯣ ꯍꯪꯖꯔꯤꯕ ꯍꯥ ꯁꯨꯝ ꯃꯥꯃꯅ ꯌꯥꯗꯦ ꯍꯥꯏꯔꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯂꯥꯏꯔꯕ ꯁꯦꯜꯅ ꯀꯣꯛꯊꯣꯡ ꯑꯃ ꯇꯣꯟꯕ ꯅꯨꯄꯥꯁꯤꯗ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯍꯅꯨꯖꯔꯁꯨ ꯃꯥꯃꯒꯨꯝꯕ ꯁꯦꯜ ꯌꯥꯝ ꯄꯥꯏꯕ ꯃꯗꯨ ꯑꯣꯏꯅ ꯂꯩꯕꯅ ꯍꯦꯟꯅ ꯄꯥꯝꯂꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯁꯨ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯦꯀꯣ ꯁꯛꯍꯦꯟꯕꯤ ꯅꯣꯡꯃꯃꯨꯛ ꯂꯥꯛꯂꯒꯦ ꯅꯪ ꯋꯥꯈꯜꯗꯤ ꯑꯣꯜꯂꯝꯒꯅꯨꯀꯣ ꯏꯁ ꯍꯔꯥꯎꯗꯅ ꯆꯠꯈ꯭ꯔꯤꯅꯤ ꯇꯧꯔꯤꯁꯦ ꯍꯟꯅꯨꯔꯕ ꯁꯤꯒꯗꯕ ꯍꯦꯛꯇ ꯉꯥꯏꯔ ꯃꯥꯅ ꯃꯗꯨꯒ ꯁꯨꯝ ꯊꯤꯅꯤꯡꯂꯤ ꯃꯥꯜꯂꯦ ꯑꯁ ꯋꯥꯈꯜꯒꯁꯦ ꯍꯟꯅꯨꯖꯔꯕꯁꯨ ꯊꯥꯏꯅ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯨꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯑꯣꯏꯕ ꯑꯩꯕꯨ ꯑꯁ ꯁꯛꯍꯦꯟꯕꯤꯒꯤ ꯄꯥꯛꯇꯛ ꯇꯧꯕ ꯃꯥꯏꯒꯗꯣ ꯌꯦꯡꯕ ꯍꯦꯛꯇ ꯉꯝꯗꯦ ꯋꯥꯅꯤ ꯏꯀꯥꯏꯕꯅꯕꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯁꯥꯃꯨ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏꯅꯤꯁꯨ ꯀꯣꯏꯅꯔꯝꯃꯤ ꯅꯣꯡꯃꯁꯨ ꯁꯛꯍꯦꯟꯕꯤꯒꯤ ꯌꯨꯝꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯁꯦꯜ ꯊꯧꯕ ꯂꯥꯛꯏ ꯊꯣꯏꯕꯤꯅ ꯌꯥꯏ ꯍꯥꯏꯗꯅ ꯁꯨꯝ ꯂꯥꯏꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯅꯈꯣꯏ ꯅꯇꯩ ꯅꯥꯎꯒꯤꯁꯦ ꯉꯁꯤꯗꯤꯅꯦ ꯁꯦꯜ ꯄꯤꯗ꯭ꯔꯤ ꯃꯈꯩ ꯁꯨꯛ ꯋꯥꯅꯤꯡꯍꯜꯂꯣꯏꯗꯕꯅꯤ ꯍꯣꯅꯦ ꯂꯩꯒꯦꯒ ꯍꯦꯛ ꯂꯩꯔꯣ ꯑꯩꯈꯣꯏ ꯅꯨꯄꯥꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯒꯦꯔꯥ ꯁꯦꯜ ꯄꯤꯅꯤꯡꯉꯥꯏꯗꯤ ꯁꯨꯛꯂꯩ ꯂꯩꯇꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯦ ꯅꯪ ꯅꯆꯤꯟꯗꯨꯗ ꯁꯟꯊꯤ ꯅꯣꯏꯔꯨꯔꯥ ꯍꯥ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯉꯥꯡ ꯁꯥꯉꯥꯡꯗꯣ ꯀꯩꯅꯣꯕ ꯆꯥꯎꯈꯠꯇꯕꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯁꯤꯗꯤ ꯂꯥꯏꯔꯔꯦ ꯈꯪꯂꯕ ꯑꯩꯈꯣꯏꯗ ꯁꯦꯜ ꯊꯧꯕ ꯁꯨꯝ ꯂꯥꯛꯄꯤꯔꯤꯕꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯄꯤꯅꯤ ꯈꯜꯂꯒ ꯂꯥꯛꯂꯤꯕꯅꯣ ꯑꯗꯨꯗꯤ ꯂꯥꯏꯔꯕꯤ ꯃꯤꯒꯤ ꯁꯦꯜ ꯄꯨꯕꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯈꯔ ꯐꯨꯖꯔꯝꯕ ꯇꯥꯔꯦꯗꯅ ꯂꯥꯏꯔꯕꯤ ꯑꯩꯁꯨ ꯈꯨꯠ ꯄꯥꯜꯂꯦ ꯑꯩꯉꯣꯟꯗ ꯐꯨꯔꯛꯂꯕꯗꯤ ꯑꯩꯁꯨꯅꯦ ꯍꯟꯕ ꯇꯥꯔꯦ ꯑయ్ꯌꯣ ꯑꯩ ꯁꯤꯔꯦ ꯀꯩꯅꯣ ꯀꯦꯝꯇ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯤꯉꯩꯁꯤꯗ ꯁꯥꯃꯤꯠꯇ ꯐꯣꯏꯔꯛꯏꯁꯤꯕꯣ ꯑꯗꯨꯗꯤ ꯅꯪꯁꯨ ꯑꯌꯣ ꯃꯈꯨꯠꯀꯥꯁꯦ ꯍꯜꯂꯤꯅꯦ ꯃꯁꯦ ꯃꯈꯨꯠꯁꯦ ꯊꯨꯗꯦꯛꯀꯦ ꯈꯪꯕ꯭रा ꯅꯪ ꯃꯤꯒꯤ ꯁꯦꯜ ꯂꯧꯅꯤꯡꯗꯪ ꯈꯪꯕ ꯁꯤꯡꯅꯤꯡ이 ꯈꯪꯗꯕꯅ ꯑꯌꯣ ꯃꯤ ꯍꯥꯠꯂꯦ ꯍꯤꯡꯆꯥꯕꯤ ꯊꯥꯗꯣ ꯍꯥꯏꯕꯅꯤꯅꯦ ꯑꯌꯣ ꯃꯥꯏ ꯁꯤꯔꯦꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯀꯟꯅ ꯐꯨꯗꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯥꯃꯨꯗꯨ ꯑꯃꯨꯛ ꯂꯥꯛꯏ ꯀꯩꯅꯣ ꯑꯁꯤꯗꯒꯤꯁꯤꯗ ꯌꯣꯡ ꯑꯅꯤ ꯈꯠꯅꯕꯗꯧꯅ ꯈꯠꯅꯔꯤꯕꯁꯤꯗ ꯍꯩ ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯇꯧꯔꯤꯕꯗꯨꯕꯣ ꯊꯥꯗꯣꯛꯎꯁꯦ ꯍꯩ ꯕꯦꯝꯃ ꯁꯛꯍꯦꯟꯕꯤꯗꯣ ꯁꯤꯕ ꯇꯥꯔꯦꯅꯦ ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ ꯍꯟꯗꯣꯛꯍꯦ ꯀꯗꯥꯏꯗꯒꯤ ꯍꯟꯗꯣꯛꯕꯅꯣ ꯑꯁꯥꯏ ꯆꯠꯂꯣ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯁꯥꯃꯨꯗ ꯂꯥꯛꯇꯨꯅ ꯏꯜꯂꯛꯂꯝꯃꯤ ꯁꯥꯃꯨꯗꯨ ꯁꯜꯂꯒ ꯇꯥꯏ ꯑꯣꯏꯃ ꯁꯤ ꯑꯌꯨ ꯏꯁ ꯀꯩꯅꯦꯒꯁꯤꯒꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯗ ꯃꯥꯃ ꯁꯣꯛꯄ꯭ꯔꯥ ꯃꯥꯃ ꯍꯥ ꯁꯣꯛꯄ꯭ꯔꯥꯕ ꯍꯩꯃ ꯑꯁꯤꯗꯤ ꯈꯨꯔꯥ ꯁꯥꯃꯨꯅꯤꯗꯅ ꯑꯁ ꯆꯣꯞꯄꯤ ꯑꯩꯗꯤ ꯈꯨꯔꯥ ꯁꯣꯛꯄ꯭ꯔꯣ ꯑꯃꯨꯛ ꯊꯥꯒꯣꯠꯁꯤꯁꯤ ꯑꯌꯣ ꯀꯟꯅ ꯆꯤꯡꯈꯠꯀꯅꯨꯅꯦ ꯈ꯭ꯋꯥꯡꯒꯁꯤ ꯇꯦꯛꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯩꯅꯣ ꯇꯧꯔꯦꯗ ꯑꯩꯕꯣ ꯈꯨꯔꯥ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩ ꯈꯨꯔꯥꯅꯤ ꯈꯪꯖꯍꯧꯗ꯭ꯔꯦ ꯀꯟꯅ ꯃꯤ ꯐꯨꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯤꯡꯊꯣꯔꯛꯄꯗꯨꯗ ꯂꯥꯛꯇꯨꯅ ꯏꯜꯂꯨꯕ ꯀꯔꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯍꯥ ꯈꯨꯔꯥꯁꯦ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯑꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯍꯥ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯅꯆꯤꯟꯒꯗꯣ ꯌꯥꯝ ꯀꯜꯂꯛꯀꯅꯨꯍꯦ ꯅꯆꯤꯟꯗꯨꯗ ꯑꯃꯨꯛ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯛꯀꯅꯤ ꯁꯛꯍꯦꯟꯕꯤ ꯉꯥꯡꯅꯔꯗꯨꯅꯤ ꯅꯪꯕꯨ ꯑꯩ ꯈ꯭ꯋꯥꯡꯒꯁꯤ ꯌꯥꯗ꯭ꯔꯦꯕ ꯑꯩ ꯍꯦ ꯅꯨꯄꯤ ꯑꯩ ꯆꯠꯂꯦ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯦꯛ ꯁꯤꯡꯉꯛꯇ꯭ꯔꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯒꯦ ꯈꯨꯔꯥ ꯋꯥꯔꯧ ꯌꯥꯗꯦꯍꯦ ꯈꯔ ꯀꯟꯅ ꯏꯟꯖꯈ꯭ꯔꯦ ꯏꯁ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯄꯨꯔꯥ ꯏꯪꯆꯥꯕꯤꯅꯤꯀꯣ ꯃꯥꯃ ꯎꯕꯤꯔꯦꯗꯅ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯑꯩꯅꯗꯅꯤ ꯊꯦꯡꯅꯗꯧꯔꯤꯕ ꯅꯨꯄꯥꯅꯤꯅ ꯑꯃ ꯂꯩꯔꯤꯁꯤꯅꯅꯦ ꯀꯔꯤꯝꯇ ꯈꯪꯕꯤꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯅꯦ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨꯁꯤ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤꯗ ꯑꯗꯣ
ꯅꯪꯒꯤ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕꯗꯨꯅ ꯀꯥꯏꯗ ꯆꯠꯈ꯭ꯔꯦ? ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯒ ꯑꯗꯣ ꯃꯥꯃꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯅ ꯑꯋꯥꯕ ꯅꯪꯉꯤ ꯈ꯭ꯋꯥꯡꯗꯣ ꯌꯥꯝ ꯅꯥꯔꯅꯤ ꯍꯥꯏꯕ ꯅꯖꯁꯅꯨꯗ ꯅꯨꯡꯁꯤꯅ ꯁꯨꯝ ꯂꯥꯡꯒꯤꯅꯤ ꯈꯜꯂꯒꯦꯗꯣ ꯍꯥꯏꯕ ꯃꯥꯃꯁꯤꯃ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯡꯇꯦ ꯉꯥꯡꯂꯗꯅ ꯑꯗꯣ ꯊꯣꯏꯕꯤꯒꯤ ꯁꯦꯜꯗꯨꯕꯨ ꯀꯌꯥꯅꯣ ꯑꯩ ꯅꯪꯉꯣꯟꯗ ꯄꯤꯔꯝꯒꯦ ꯑꯗꯨꯒ ꯅꯪ ꯁꯤꯡꯈ꯭ꯔꯣꯀꯣ ꯑꯁꯦꯡꯕꯩꯔꯥ ꯍꯥꯏꯁꯤꯕꯣ ꯑꯁꯦꯡꯕꯅꯤ ꯀꯩꯅꯣ ngasi ꯐꯥꯎꯗ ꯑꯩꯅ ꯇꯧꯅꯤ ꯍꯥꯏꯈꯤꯕꯝꯇ ꯇꯧꯗꯅ ꯇꯣꯛꯄꯔꯅꯦ ꯅꯪꯅ ꯁꯅꯥ ꯁꯥꯎꯁꯥꯔꯤ ꯁꯦꯜ ꯄꯤꯔꯤ ꯑꯗꯨꯅꯕꯨ ꯏꯄꯥꯒꯨꯝꯕ ꯍꯅꯨꯕ ꯅꯪꯒꯤꯗꯃꯛ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯤꯌꯦꯅ ꯂꯦꯞꯂꯤꯕ ꯅꯠꯇ꯭ꯔꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯣ ꯅꯪꯒꯤ ꯐꯖꯕꯁꯦ ꯍꯥꯟꯅꯗꯤ ꯌꯦꯡꯂꯨꯗꯕꯅꯔ ꯀꯔꯤꯅꯣ ꯈꯪꯉꯝꯗꯦꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯈꯪꯉꯦ ꯅꯪꯁꯦ ꯌꯥꯝ ꯔꯥꯁꯤ ꯂꯩꯅ ꯐꯖꯔꯒ ꯂꯩꯔꯝꯕꯒꯤ ꯋꯥꯅꯤ ꯑꯣ ꯐꯖꯕꯅꯦ ꯊꯥꯏꯅ ꯂꯩꯁꯥꯕ ꯅꯪꯗꯅꯅꯦ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯐꯥꯕꯤꯗꯅ ꯑꯩꯁꯦ ꯃꯥꯡꯂꯤꯕ ꯑꯗꯨꯗꯤ ꯄꯥꯝꯃꯨꯏꯌꯦ ꯅꯪꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯁꯛꯍꯦꯟꯕꯤꯒꯤ ꯄꯥꯝꯕꯣꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯊꯥꯏ ꯇꯥꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯅꯥꯟꯁꯨ ꯍꯜꯂꯛꯄꯒ ꯃꯄꯥꯟ ꯆꯥꯟꯅꯅ ꯎꯔꯝꯃꯤ ꯀꯩꯅꯣ ꯃꯁꯤ ꯉꯁꯤꯁꯤꯅꯤ ꯍꯌꯦꯡꯁꯤꯅꯤ ꯈꯪꯗ꯭ꯔꯤꯕ ꯍꯅꯨꯕꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯥꯝꯕꯣꯝꯗꯒ ꯈꯨꯄꯥꯛꯅꯒ ꯊꯥꯔꯤꯁꯤꯅ ꯀꯞꯅꯤ ꯃꯣꯏꯅꯤ ꯉꯁꯤꯗꯤ ꯍꯣ ꯍꯅꯨꯕ ꯇꯨ ꯑꯥꯗ ꯑꯩꯒꯤ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯑꯍꯥꯎꯕ ꯆꯥꯕ ꯅꯨꯡꯉꯥꯏꯕꯗ ꯄꯥꯝꯕꯁꯦ ꯃꯃꯤꯠꯁꯦ ꯈꯥꯅ ꯌꯦꯡꯂꯒ ꯑꯃꯨꯛ ꯆꯪꯉꯦꯗꯣ ꯑꯁꯤꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯐꯨꯔꯛꯇꯣꯏꯖꯥꯠꯂ ꯀꯩꯒꯤ ꯐꯨꯗꯣꯏꯕ ꯃꯥꯅ ꯍꯦꯛꯇ ꯐꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯇꯧꯒꯦ ꯅꯨꯄꯥ ꯅꯪ ꯉꯁꯥꯏꯗꯤ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯩꯅ ꯉꯁꯥꯏꯗꯤ ꯈꯠꯅꯔꯤꯕ ꯃꯤꯁꯦ ꯀꯌꯥꯝ ꯌꯥꯝꯃꯦ ꯉꯁꯤꯒꯤ ꯀꯌꯥꯝ ꯌꯥꯝꯃꯒꯦꯕ ꯑꯩꯅ ꯈꯠꯅꯔꯤꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯕ ꯑꯩꯁꯦ ꯌꯥꯝ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯕ ꯃꯤ ꯑꯃ ꯍꯥꯠꯂꯨꯔꯒꯦ ꯈꯜꯂꯒ ꯆꯪꯂꯛꯂꯤꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯤꯅꯤꯅ ꯍꯥꯠꯄ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯃꯥꯝ ꯑꯣꯏꯅ ꯍꯥꯠꯆꯕ ꯇꯥꯔꯦ ꯁꯤꯗꯤ ꯐꯨꯕꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕꯤꯅꯤꯅꯦ ꯑꯩ ꯆꯦꯜꯂꯨꯔꯒꯦ ꯁꯛꯍꯦꯟꯕꯤ ꯑꯩ ꯆꯦꯜꯂꯦꯍꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯍꯌꯦꯡꯗꯤ ꯊꯅꯝꯃꯨꯀꯣ ꯀꯩꯅꯣ ꯅꯨꯄꯥ ꯅꯪꯅ ꯑꯍꯜꯁꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯕꯣ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯋꯥ ꯌꯥꯝ ꯉꯥꯡꯂꯛꯀꯅꯨ ꯆꯩ ꯆꯥꯗꯦꯀꯣ ꯀꯩꯒꯤꯅꯣꯕ ꯍꯟꯗꯨ ꯃꯥꯅ ꯅꯪꯒꯤ ꯄꯥꯝꯕꯣꯝꯗꯒ ꯈꯨꯄꯥꯛꯅ ꯊꯥꯔꯗꯅ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯗꯤꯅꯦ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯤꯗ ꯍꯌꯦꯡ ꯑꯃ ꯁꯤꯛꯏꯅꯅꯦ ꯍꯥꯠꯄꯤꯕ 이bun가 나복나 받지바 단나 딸리바 이스 시행르브라네 하이세 이디 만데다 ꯅꯪꯅꯒ ꯀꯦꯊꯔꯗꯅ ꯅꯣꯛꯇꯅꯒ ꯇꯧꯕꯗꯣ ꯑꯩ ꯂꯣꯏꯅ ꯎꯕ ꯖꯥꯠꯅꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯈꯣꯏꯅꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯔꯛꯏꯁꯦ ꯃꯤꯠ ꯁꯨꯝ ꯅꯥꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯦꯕ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯥ ꯏꯄꯥꯗꯤ ꯂꯥꯏꯗꯅ ꯏꯄꯨꯒꯨꯝꯕ ꯍꯅꯨꯕꯁꯤꯗ ꯑꯩꯅ ꯀꯦꯊꯔꯒ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯨ ꯅꯨꯄꯤ ꯅꯪ ꯉꯁꯤꯗꯤ ꯀꯅꯥꯗꯒꯤꯅꯣ ꯁꯦꯜ ꯈꯤꯇ ꯄꯨꯔꯨꯁꯨꯗꯅ ꯍꯧꯔꯛꯑꯕ ꯑꯃꯨꯛ ꯀꯔꯤ ꯇꯧꯅꯕ ꯁꯦꯜ ꯑꯃꯨꯛ ꯋꯥꯠꯂꯒꯦ ꯆꯦꯡꯐꯥꯎ ꯂꯩꯇ꯭ꯔꯤ ꯑꯩꯅꯗꯤ ꯀꯗꯔ ꯇꯧꯔꯒ ꯃꯥꯃ ꯁꯥꯃꯨꯗꯒꯤ ꯆꯦꯡ ꯋꯥꯅꯕ ꯁꯦꯜ ꯈꯔ ꯂꯧꯍꯧꯒꯦ ꯇꯧꯔꯒ ꯅꯪ ꯍꯦꯛꯇ ꯂꯥꯛꯁꯤꯟꯕ ꯅꯨꯄꯤ ꯅꯪ ꯆꯩ ꯆꯥꯅꯤꯍꯦ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅꯅꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯃꯥꯃ ꯁꯥꯃꯨꯁꯦ ꯆꯪꯍꯜꯂꯝꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪꯒꯤ ꯁꯥꯃꯨꯁꯤꯕꯨ ꯑꯩꯅ ꯑꯩꯈꯣꯏꯗ ꯂꯥꯛꯎꯒ ꯍꯥꯏꯗꯅ ꯀꯧꯔꯨꯔꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯨꯔꯤꯕ꯭ꯔꯕ ꯅꯪꯅ ꯆꯠꯇꯅ ꯁꯦꯜ ꯄꯨꯔꯨꯕꯒꯤ ꯊꯧꯕ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯊꯧꯕ ꯂꯥꯛꯁꯨ ꯆꯪꯍꯜꯂꯝꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪꯒꯤ ꯋꯥꯗꯨꯗꯤꯅꯦ ꯑꯉꯥꯎꯕꯒꯤ ꯋꯥꯅꯤ ꯑꯉꯥꯎꯕꯒꯤ ꯋꯥ ꯅꯪꯅꯤꯅꯦ ꯉꯥꯎꯔꯤꯗꯤ ꯅꯆꯥ ꯅꯋꯥ ꯂꯩꯔꯕ ꯅꯪꯅ ꯍꯅꯨꯕꯁꯤꯗꯒꯤ ꯏꯔꯥꯡ ꯇꯧꯗꯅ ꯅꯃꯤꯠꯇꯣ ꯀꯣꯊꯣꯛꯑꯒ ꯊꯣꯡꯉ ꯆꯥꯖꯅꯤꯍꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯀꯥꯟꯁꯤꯗ ꯏꯁ ꯇꯣꯛꯆꯅꯤꯡꯗ꯭ꯔꯥ ꯑꯌꯣ ꯊꯤꯕꯣꯡ ꯂꯥꯎꯁꯤꯗꯤ ꯆꯠꯂꯣꯕ ꯀꯅꯥꯗꯒꯤꯅꯣ ꯁꯦꯜ ꯈꯤꯇꯪꯁꯨ ꯆꯠꯂꯣ ꯀꯩꯅꯣ ꯑꯍꯥꯎꯕ ꯑꯝꯇ ꯂꯩꯔꯒ ꯆꯥꯁꯦꯕ ꯑꯁ ꯅꯨꯄꯥ ꯅꯪ ꯁꯤꯗꯤꯀꯣ ꯑꯩꯗꯤ ꯄꯦꯜꯂꯦ ꯑꯩꯁꯤꯗꯤ ꯐꯪꯉꯛꯇ꯭ꯔꯗꯤ ꯈꯪꯗꯦꯀꯣ ꯁꯤ ꯍꯥꯏꯗꯨꯅ ꯁꯛꯍꯦꯟꯕꯤꯗꯨ ꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯥꯃꯨꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ ꯁꯥꯃꯨꯗꯨ ꯉꯁꯥꯏ ꯇꯨꯈꯤꯕꯒꯤ ꯃꯈ꯭ꯋꯥꯡꯗꯨ ꯅꯥꯔꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯥꯃꯥ ꯍꯣ ꯃꯥꯃꯥ ꯑꯩ ꯂꯥꯛꯏꯌꯦ ꯃꯥꯃꯥꯕꯨ ꯂꯩꯇ꯭ꯔꯣ ꯍꯩꯁ ꯃꯄꯥꯜꯗ ꯀꯧꯔꯤꯕꯁꯤ ꯑꯩꯒꯤ ꯁꯛꯍꯦꯟꯕꯤꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤꯗ ꯅꯠꯇ꯭ꯔ ꯖꯥꯠꯂꯅꯦ ꯇꯥꯔꯦ ꯁꯛꯍꯦꯟꯕꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ꯭ꯔꯣ ꯅꯠꯇꯦꯗ ꯃꯥꯃꯅ ꯂꯧꯕ ꯂꯥꯛꯇꯅ ꯅꯨꯄꯤ ꯑꯩꯅ ꯍꯦꯛꯇ ꯏꯈꯣꯡꯅ ꯊꯣꯡꯅ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯑꯗꯣ ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯒꯦꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯤꯜꯂꯛꯄꯒꯗꯤ ꯑꯣꯏꯔꯝꯃꯣꯏꯅꯦ ꯀꯗꯥꯏꯗꯒꯤ ꯑꯍꯥꯎꯕꯅꯣꯗ ꯃꯥꯃ ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯥꯗꯕ ꯑꯣꯀꯥꯛ ꯀꯨꯏꯔꯦ ꯃꯍꯥꯎꯕꯨ ꯀꯥꯎꯔꯦꯗ ꯑꯗꯣ ꯑꯩꯅ ꯂꯥꯛꯏꯁꯤꯅ ꯆꯦꯡ ꯑꯝꯇ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯦꯜ ꯈꯖꯤꯛꯇ ꯄꯨꯒꯦ ꯂꯥꯛꯏꯕꯅꯤ ꯁꯤꯡꯉꯛꯅꯕ ꯄꯨꯗꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯂꯧꯒꯦ ꯍꯥꯏꯔꯤꯔꯣ
ꯅꯪꯉꯣꯟꯗꯒꯤ ꯑꯩꯅ ꯂꯧꯕꯕꯨ ꯑꯃꯨꯛ ꯁꯤꯡꯉꯣ ꯍꯥꯏꯔꯣ ꯍꯅꯨꯕ ꯅꯪꯅ ꯄꯨꯒꯦ ꯍꯥꯏꯕꯗꯨꯗ ꯍꯪꯕꯅꯤꯅꯁꯨ ꯏꯁ ꯂꯤꯛꯁꯨ ꯂꯤꯛꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯑꯔꯤꯛ ꯄꯥꯏꯁꯤꯅꯤ ꯊꯥꯏꯅ ꯂꯤꯛꯃꯟꯗꯅ ꯅꯨꯄꯤ ꯐꯪꯗ꯭ꯔꯤꯕ ꯑꯣꯏꯔꯝꯅꯦꯕ ꯑꯗꯨꯗꯤ ꯅꯠꯇꯦꯗ ꯅꯪꯁꯨ ꯁꯦꯜ ꯇꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯐꯪꯍꯧꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯦꯜ ꯃꯌꯥꯝꯗ ꯀꯣꯜꯂꯒ ꯇꯣꯉꯥꯟꯅ ꯂꯩꯕ ꯀꯩꯁꯨ ꯌꯥꯔꯝꯃꯔꯣꯏꯅꯦ ꯅꯪ ꯂꯥꯛꯇꯧꯔꯤꯁꯤꯗꯤ ꯏꯅꯥꯛꯇ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯧꯅꯦ ꯑꯩꯁꯨ ꯍꯅꯨꯕꯁꯤꯗꯤ ꯍꯩꯈ꯭ꯔ ꯄꯣꯠꯅꯤ ꯉꯥꯡꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯆꯍꯤ ꯌꯥꯝꯖꯔꯁꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯆꯍꯤ 10ꯒꯤ ꯄꯥꯈꯪ ꯃꯆꯥꯒ ꯃꯥꯟꯅꯔꯤꯗ ꯑꯗꯣ ꯁꯦꯜ ꯄꯤꯔꯣ ꯁꯤ ꯃꯥꯃꯥ ꯑꯩ ꯆꯠꯂꯒꯦ ꯊꯦꯡꯈ꯭ꯔꯅꯤꯕ ꯑꯩ ꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯠꯀꯦꯅ ꯂꯥꯛꯑꯅꯤ ꯑꯩ ꯂꯧꯊꯣꯛꯈꯤꯒꯦ ꯂꯩꯔꯝꯃꯨꯀꯣ ꯅꯪ ꯁꯥꯃꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯗꯨꯅ ꯁꯛꯍꯦꯟꯕꯤꯁꯨ ꯍꯟꯈꯤꯔꯝꯃꯤ ꯅꯣꯡꯃꯁꯨ ꯁꯃꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯁꯛꯍꯦꯟꯕꯤꯒꯤ ꯃꯌꯨꯝꯗ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯝꯃꯤ ꯇꯨꯅꯥꯟ ꯃꯅꯥꯁꯤ ꯇꯥꯁꯤꯟꯅꯗ꯭ꯔꯁꯤ ꯌꯦꯡꯉꯣ ꯍꯩ ꯇꯨꯅꯥꯟ ꯈꯪꯉꯦ ꯏꯇꯩꯃ ꯂꯥꯛꯄꯤꯔꯦ ꯆꯪꯕꯤꯔꯣ ꯏꯇꯩꯃ ꯆꯪꯉꯛꯄꯒ ꯅꯠꯇꯦ ꯅꯪ ꯁꯦꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯛꯀꯦ ꯍꯥꯏꯕꯅꯣ ꯍꯥ ꯏꯇꯩꯃ ꯑꯩ ꯄꯤꯔꯛꯀꯦꯗꯤ ꯑꯗꯨꯝ ꯈꯜꯂꯕꯅꯤ ꯑꯗꯨꯗ ꯍꯟꯗꯛꯁꯦ ꯁꯦꯜ ꯈꯔ ꯅꯥꯇꯩ ꯆꯥꯗꯕꯁꯤꯗ ꯁꯦꯜꯗꯣ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯗꯤ ꯑꯍꯥꯎꯕꯗꯣ ꯆꯥꯗ꯭ꯔꯁꯨ ꯀꯣꯛ ꯇꯣꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯔꯛꯂꯒ ꯌꯣꯜꯂꯤꯕꯅꯤ ꯂꯦꯝꯅ ꯈꯨꯜꯂꯛꯄ ꯅꯠꯇꯦꯅꯦ ꯈꯪꯂꯕ꯭ꯔꯥ ꯑꯗꯣ ꯑꯩꯁꯨ ꯁꯦꯜꯗꯣ ꯂꯩꯇꯗꯅ ꯇꯧꯔꯤꯕꯅꯤ 이때마 이때이면은 ngài nung nini ngài bị rồi adu ya rồi nè na sin thi da na lauram dai du da di ai na puki no ai ba ya da ma kai yum ye yo bu thi la kan hai dun puki ba na tro na ra lai tra ba di na thi bung du sa no ya dra ye dai ma atai hai ba na hai ba ni thi bung ga pala kan du da palle nang kai do ga hai ba no ha palle na ra du lai ta na thi bung du sa ning la ba di mi na thi na ngang ba ta noi di mi na thi na ngang sai ba gi kai ba su khang la moi ne adu di itai ma na adu pe na ngang la ba di ai sel du singar suksin singar itai ma na kanada tawning ma taw kaya da masil la siyo ni hai mingon dagi adu na ma tu na sara ba di sari ba na thibong do madu di kana phang loi ni madu gi khang la bra yam ni yom sum na mingon dagi lai den sa ba itai me gi nu pa du di si thum du lai ba do ai khoi di urin na isa se kai tara na sar su loi roi hoi bu ngo nang dong na ne na pangal kai tara na sar ba su loi da ma kai adum na thak laga thabak ti manam da su ta phamja sar ga lai ba do ai gi nu ba di taw di ye khang la bro hoi khang adu di itai ma leng bi da tra kai sa toi ba sat loi suk sat loi ye ka si gi nu bi ta ne sil pi tri ma kai di ai sat loi phari adu ra ga na ai khoi gi mung gi sak thong bok su dang na lai ai gi nu bi se imung gi thabak su ba da yang wa zara ba kaya ka na masin na si mina mayum na sil thong ba lai ba se kai no have di khanjaka mana ngam na ba dong ngang na toy ni ba se kani nang ai gi nu pa pu ra ga la ke ba tunan amadi sakhen bi makoi ani samula ambagi kana khatnari sakhen bi ga samu ga si khuladugi mi sing na su mit na re haina yamna ngangna ba haibdu oiri hauzik ti tunan ino ba madugi haldu na ai khoi da sangan ga don hairam ta da madu mak ta sum changali si ba as sil thoba lak pa mi bu aina sanga kanu haiga dra nangi na kok lekat bu wa do ai ngon da hairaga taning di bu he aina kari kok lekat ni ha kai da lekat ni no ba na khoi ni tong na irang mi loi na mi na na ra ba ko loi dai na ra ba si be ba ha yo no pu nu ningi ala du na sil thoba lak pa da ne aina wa rai si u ba da nungai ta hai da na mateng khra pang sa bu du bu kalak tu na gang nari ba ni ne mana ikhoi gi ting pang bu gi kari dargar lege ha o awa ba se yeng mangam da na pang li ba khang la bra kai nu khang di chaka ni ngang da na mi do sang han ning ja ba di ne thabok da su o sil ta yum da pusil to li ma yam se singo adu sungam da ba da mi gi sil to le na ma ge to irang tong na bu du di nang hemali ha ba ni da ai di kai su tau zati nang na da nabuk phata ba gi pangkhat na khan jin da ba ni tumsi sita na una leng da ba ni nupi yare amuk sau jin da ga ne chakra do iram ni ne yum halak la ga na aw ba sa gi ga adu thaki ga yam ta ni ko naral kupsin na ba thabak to angu da taru ka nung thil gi matam ni samu gi mayum da sakhen bi du selau ge hai do lak dam mi sakhen bi ne sangki ba du nupi khan na ngauram mi nupi mana tu to hai nei ngai sida sakhen bi se samu ai ba nu ba sinam nam ba sigi mayum da amuk sangkhre ne amanam nati hanu ba se ya punin dro kai gi no ba hanu ba si da ro mana
Siramdaisida migi nupista irang tauraga migi mung thugai khalisibo aidine samugi maral mandeda samugi sel kokthok ngama makhoi da tolibani adu singma ngamdabadagi samugi maral mathumsa lauthoknaba sakhen bisina irang housing maliko kanadi kasidinya kaina ka thoksi lao khulgi maiben myam tausi lao adudinya nakhoi ahum mama makhoi gi hina kha koi basidanya moina sanai wari do taram aduga akhoi anina mi khomluki gi lao samugi mungdani ho khoi mu hanuba nang ai launa lum rai babu ai gi nupananya soiroi na khwang tu dek padi dek labasu nungsina sunglangi habdu taridana adubu na sunglangi khwang te bai budi mirai bir kanu ko adu mama handakti aigi sana masam tang sabiyo na hisabudubu kamai tawrage ba masaga natida nik asaw masara ga lori kai do aisu adu khana leram libani ne hainaram libani aya asengoi ra aisa yam harawai dudi aidi kamai tawni adu sagen mi nang asidi aigi sa khra thongbiram tare ne ko aduga hauna sarga han kroko aduga redinya sarenga saw thongba taba adu yabra yaina nang nu musaning nabadi aini yadaba leiteda adudi ai leinaba tawrukhi ko nang sak thangalamu ko makhoi ani na dum na ngangnari tanza duda makhoi khogi nupi mayam ama hupsilaklammi nupi amana imungda kana lege yam thu tholo ko nana du tadro kana lege mayam kai leirege ai gidi nadi sida mayam hauraga lakpi babu kari leibirage nupi amana tasamo nangi mungda leiba tawngambisia kaukthuro ngasidine nakhoi ni kaina katladawni hekta kainoda mayam na habiribudubo akhoi samsamna wari sajabani nupi masa sisu aigi thabain khang khara leire haiduna mateng pangbu lakpani he hanuba nasingdu oida manganganu ne nakhoi ni nga sagi sanari wari do akhoi loina taribani aidi kamai tawni si maningthong pharaga hekta sengrageda sakhen bana maningthong pharaga sen thorakpada nupi ahum mari leiramduna mahabu amuk pharaga sumangda puthoraklammi nupi mana naram chana lujiba aduga huralaga segi ki story ne amanam adune masamsya phatalak lek phagadawni kaino aina kaidorage ha mausing se na thawge yam leitrabro nupi mana hai tawngambi aikhoina laklibase ithawni ne nangumba naram chatludabise warake haida laklibani tungda isai sudaga lamdam naraktanaba yadi haiba ma khaganga dawribani nupi mana mayam kaina kalasi mayam adudani tawbido ai khuramduna haisari sakhen bina kaino mayamna khalisibo ipagum hanubasida aina kamai leidawrige he adudi napagumbasida kari irang tawrige ha sathok thakthok yananaba tawribe irang dugi narang khanglabra madugi nara samudi kari su haije phantum tanza sare khandu leikre sakhen bidi kapli adubu upai leite somda tunandi magi maralnani khanduna kari su tawba ngamlamdana sakna leirami tabak suda nungaiba pamluba tunando hojikti magi nupi su migi oikre hojiktada mahak wakhal taraklammi adubu mana phana wakhal tarabasu migi oikraba magi nupi dudi amuk hana laruba yadana adumak yam sakna leikhirami